Only 50 rupees. Break tharame. Sagolmang Higher Secondary. Sunflower field. Sunflower field mo buah kucaw yung kupak siya. Come on, guys! Guys, ay karon mo chay. Kupakam na ba? 여우래? 고파져 지금. 시 픽닉 스포트 하잖아 레이. 와. Ngài lên thì phải to cả. 야예 Hey, 그래. ito na yung mga entry. Only 50 rupees. So, Ano na, wedding, they post wedding, pre-wedding ka ma'am, nagkaramo. Ito siya kaya mo. 시다가네 시마이는 돈민이 어찌야? 아마 Marinate or labre. Chơi gì nữa, quay tiền xemกันcô mang hai cái Ay, ibu kiyo ko din yung mamaylo pamitas ulit. Waming na. Hiring. Don! Namuna. Sabi. Ay, kagada. Sasas ka lahira. Lumuro. Kina taibong di jackfruit pickle. Sikkim di mo pickle. Na, hinugi. Ano magtaday, may hapon ng po, panenjay. Ngasi, purum kulendi, sunflower farm da, si green chili, ay na, kano, cloud kitchen na malaya, dugi, pot sing sa mahaw yung biron, so ay na, birak pa niya ko. Yay na, Karbar tawba. hubog sa ba, sweet corn, siga, ako'y, family cafe da, sida Manipur da, sa ba, kano, sausage si hapaga, so, ngusan da, may aduga si pickle try, tawza doon nga si ukabi, si farm do. Koy mamangda sweet corn gi kana tawbido video tawbido Same place ni. adugi mafamdo adugi Sagolmang, Purum Kulen, Ukabi farm. Sina Sikkim gi Morok at pickle. darling da sahan ba Aduga sina Taibong gi jackfruit pickle ngasi. Aduga? siyahan masyado ni ngasi. sisina haino Sina ako'y gi fire umorok. sina akoy gi ating ba strawberry ating ba May strawberry farm su tawag may basida season na rotate taroga hong mane ba ko. Green chili gi item se piyay na haragi. sida adobo chicken wings laire
ꯕꯥꯔꯕꯦꯀ꯭ꯌꯨ ꯂꯩꯔꯦ ꯑꯗꯨꯒ crispy chicken wings ꯑꯗꯣ ꯁꯣꯁ ꯃꯣꯏꯁꯦ ꯆꯤꯂꯤ ꯁꯣꯁ ꯍꯥꯞꯄꯛꯑꯦ ꯁꯤ ꯃꯦꯌꯣ ꯁꯣꯁꯁꯨ ꯍꯥꯞꯄꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯄ꯭ꯂꯦꯠ ꯌꯥꯝ ꯄꯨꯔꯛꯇ꯭ರೆ ꯉꯁꯤꯗꯣ ꯍꯥꯊꯨ ꯂꯥꯛꯑꯦꯕ ꯑꯇꯤꯡꯕꯁꯦ ꯃꯣꯏꯅ ꯃꯍꯥꯎ ꯇꯪꯕꯤꯌꯣ ꯌꯥꯝ ꯍꯥꯏꯌꯦ ꯍꯥꯟꯅ ꯊꯛꯀꯦ ꯍꯥꯏꯔꯅ ꯑꯩꯅ ꯑꯇꯤꯡꯕ ꯊꯛꯑꯒ ꯑꯁꯣꯝꯗ ꯌꯦꯡꯉꯝꯃꯤ ꯃꯤꯌꯥꯝꯁꯤ ꯂꯣꯏꯔꯦ ꯍꯥꯎꯕ꯭ꯔꯣ ꯃꯍꯥꯎꯗꯨꯅꯦ ꯃꯌꯥꯝꯁꯤ ꯄꯨꯂꯞ ꯉꯥꯏꯔꯤꯁꯦ ꯄꯥꯛꯊꯔ ꯍꯥꯎꯋꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯑꯩ ꯄꯦꯁꯟ ꯐꯨꯗꯀꯤ ꯑꯝꯇꯪꯗꯤ ꯊꯛꯈ꯭ꯔꯦ ꯑꯇꯤꯡꯕꯒꯤ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯀꯩꯅꯣ ꯍꯥꯎꯋꯦ ꯈꯪꯗꯦ ꯆꯥ ꯍꯧꯔꯒꯦ ꯍꯧꯁꯦ ꯀ꯭ꯔꯤꯁꯄꯤꯁꯦ ꯁꯨꯠ ꯂꯥꯎꯔꯦ ꯁꯤ ꯁꯒꯣꯜ ꯃꯥꯡꯗꯥꯟ ꯄꯨꯔꯛꯄ ꯌꯥꯗ꯭ꯔꯦ ꯕꯗ꯭ꯔ ꯄꯠꯂꯦ ꯁꯣꯁ ꯀꯩꯝ ꯌꯥꯎꯗꯕꯤꯗ ꯍꯥꯟꯅꯤꯔꯛꯀꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯁꯨ ꯌꯥꯎꯔꯛꯇꯕꯒꯤ ꯍꯩꯗꯣꯛꯐꯝ ꯇꯦꯡ ꯃꯆꯥ ꯌꯥꯎꯔꯛꯇꯕꯒꯤ ꯍꯥꯎꯋꯦ ꯑꯩ ꯃꯣꯔꯣꯛ ꯄꯥꯝꯃꯦ ꯑꯩ ꯆꯥꯒꯦ ꯁꯤ ꯊꯝꯃꯣ ꯃꯅꯝꯗꯣ ꯀꯩ ꯁꯤꯁꯦ ꯁꯥꯏꯗ ꯍꯦꯛꯇ ꯍꯩꯗꯣꯛꯑꯒꯦꯕ ꯃꯌꯥꯝꯁꯤꯒꯤ ꯁꯟꯐ꯭ꯂꯥꯋꯔ ꯐꯤꯜꯁꯦ ꯍꯟꯗꯛ ꯑꯍꯥꯟꯕ ꯇ꯭ꯔꯥꯌꯦꯜ ꯕꯦꯁꯤꯁ ꯑꯣꯏꯅ ꯇꯧꯕꯅꯦꯕꯀꯣ ꯁꯤꯁꯦ ꯎꯀꯥꯕꯤ ꯐꯥꯔꯝꯒꯤ ꯑꯣꯅꯔꯗꯨꯅ ꯑꯗꯣ ꯃꯌꯥꯝꯗ ꯁꯤꯁꯦ ꯄꯕ꯭ꯂꯤꯛꯇ ꯑꯣꯄꯟ ꯑꯣꯏꯔꯦꯕ ꯍꯧꯖꯤꯛꯐꯥꯎ ꯈꯪꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯁꯒꯣꯜꯃꯥꯡ ꯄꯥꯡꯒꯩ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜ ꯑꯗꯩ ꯑꯥꯔ.ꯀꯦ. ꯁꯅꯥꯇꯣꯝꯕꯤ ꯁ꯭ꯀꯨꯜꯗꯩ ꯏꯁꯇ꯭ꯔꯦꯠꯇ ꯂꯥꯛꯑꯒ ꯁꯒꯣꯜꯃꯥꯡꯒꯤ ꯀꯩꯅꯣꯗꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯍꯦꯜꯂꯦꯗꯅ ꯄꯨꯂꯤꯁ ꯑꯗꯨꯒ ꯁ꯭ꯇꯦꯁꯟ ꯑꯗꯨꯒ ꯑꯍꯨꯝ ꯐꯥꯡꯕ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨ ꯑꯍꯨꯝ ꯐꯥꯡꯕꯗꯨꯒꯤ ꯔꯥꯏꯠꯇ ꯊꯦꯛꯆꯜꯂꯒ ꯂꯥꯛꯇꯣꯏꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯆꯧꯕ ꯑꯃ ꯂꯩꯕꯅꯦ ꯎꯀꯥꯕꯤ ꯐꯥꯔꯝ ꯍꯥꯏꯔꯁꯨ ꯍꯪꯕꯤꯔꯁꯨ ꯑꯗꯨꯝ ꯌꯥꯅꯤ ꯄꯨꯔꯨꯝ ꯈꯨꯂꯦꯟꯑꯅ ꯄꯨꯔꯨꯝ ꯈꯨꯂꯦꯟꯒꯤ ꯏꯁꯇ꯭ꯔꯦꯠꯇ ꯂꯥꯛꯑꯒꯅꯦ ꯂꯩꯗꯣꯏꯁꯦ ꯁꯤꯁꯦ ꯑꯦꯟꯇ꯭ꯔꯤ ꯐꯤꯁꯦ ꯑꯣꯟꯂꯤ 50 ꯔꯨꯄꯤꯁꯅꯦ ꯄꯔ ꯍꯦꯗ ꯑꯗꯨꯒ ꯁꯤꯗ ꯃꯆꯥ ꯃꯣꯏ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯐꯝꯐꯝ ꯈꯣꯠꯐꯝ ꯊꯝꯃꯦꯕ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯦ ꯊꯝꯃꯦ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯒꯤꯒꯗ ꯌꯥꯎꯋꯦ ꯑꯗꯨꯝ ꯂꯥꯛꯇꯣꯏꯔꯗꯤ ꯈꯔ ꯊꯨꯅ ꯂꯥꯛꯄꯤꯔꯣ ꯍꯥꯏꯕꯗꯤ ꯁꯟꯐ꯭ꯂꯥꯋꯔꯁꯤꯡꯁꯦ ꯂꯣꯏꯅ ꯎꯕꯤꯔꯤꯁꯤꯅꯦ ꯂꯣꯏ ꯁꯥꯠꯂꯦꯕ ꯍꯥꯏꯗꯤ ꯁꯤ ꯁꯥꯠꯄ ꯂꯣꯏꯈꯤ ꯇꯥꯔꯗꯤ ꯂꯥꯛꯑꯁꯨ ꯍꯥꯏꯗꯤ ꯐꯖꯔꯣꯏꯕ ꯑꯗꯒꯤꯗꯤ ꯁꯤꯒꯤꯗꯤ ꯃꯇꯝꯁꯨ ꯅꯥꯏꯕꯅꯤꯅ ꯈꯪꯕ꯭ꯔꯥ ꯍꯣꯏ ꯁꯤꯖꯟ ꯅꯥꯏꯕ ꯈꯔ ꯄꯣꯠꯅꯤꯅ ꯁꯤ ꯑꯗꯣꯕꯣꯠꯁꯤꯒ ꯀꯩꯅꯣꯒ ꯆꯥꯅꯩꯌꯦ ꯁꯤꯁꯤꯒ ꯍꯥꯎꯋꯦ ꯋꯥꯎ ꯀꯣꯟ ꯂꯥꯛꯑꯦ ꯈꯨꯠꯇꯒ ꯂꯣꯏ ꯄꯥꯏꯔꯨꯔꯒ ꯁꯤꯁꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯁꯥꯗꯤ ꯁꯥꯏ ꯃꯥꯜꯂꯦ ꯍꯥꯎꯋꯦꯗꯣ ꯑꯗꯨꯕꯨ ꯍꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯎ ꯃꯔꯨ ꯌꯥꯎꯔꯦ ꯐ꯭ꯔꯥꯏꯗ ꯆꯤꯀꯟꯕꯨꯗꯤ ꯐ꯭ꯔꯥꯏꯗ ꯆꯤꯀꯟ ꯑꯗꯨꯝ ꯂꯩꯌꯦ ꯄꯨꯔꯥ ꯑꯅꯧꯕꯅꯦ ꯁꯤꯅ ꯁꯟꯐ꯭ꯂꯥꯋꯔꯁꯦ ꯁꯤꯗ ꯃꯅꯤꯡꯗ ꯂꯩꯁꯤꯗꯤ ꯄꯣꯔꯁꯟ ꯈꯔ ꯈꯛꯇꯪꯅꯦꯕꯀꯣ ꯃꯃꯥꯡꯗꯅ ꯍꯦꯟꯅ ꯌꯥꯝꯃꯦꯕ ꯁꯟꯐ꯭ꯂꯥꯋꯔ ꯑꯍꯨꯝꯗꯨ ꯁꯣꯡ ꯆꯥꯎꯋꯦ ꯑꯩꯈꯣꯏꯗꯨꯗꯤ ꯂꯩꯇ꯭ꯔꯦ ꯌꯨꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤꯁꯦ ꯁꯟꯐ꯭ꯂꯥꯋꯔꯗꯣ ꯋꯥꯡꯅ ꯍꯧꯕꯒꯤ ꯌꯨꯝꯗꯣ ꯈꯟꯖꯜꯂꯦ ꯎꯗꯦ ꯈꯤꯇꯪ ꯁꯤꯟꯇꯛ ꯍꯥꯞꯄꯦ ꯚꯤꯅꯦꯒꯔꯒ ꯁꯣꯌꯥ ꯁꯣꯁꯀꯗꯤ ꯐꯪꯉꯦꯕ ꯃꯅꯨꯡꯗ ꯆꯤꯡꯉꯒ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯗꯣꯕꯣ ꯒ꯭ꯔꯤꯟ ꯆꯤꯂꯤꯗꯩ ꯑꯩꯈꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯁꯨ ꯍꯥꯞꯄꯕꯅꯦ ꯑꯗꯨꯒ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛꯁꯨ ꯐꯣꯟ ꯅꯝꯕꯔꯁꯨ ꯍꯥꯞꯆꯔꯝꯒꯦ ꯅꯨꯡꯁꯥꯁꯤꯒ ꯍꯥꯎꯋꯦ ꯑꯗꯣꯕꯣꯒ ꯃꯦꯌꯣꯒ ꯃꯣꯔꯣꯛꯀ ꯆꯥꯟꯅꯕꯅꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛꯀꯤ ꯄꯤꯀꯜꯗꯨꯒ ꯁꯣꯁꯀ ꯃꯤꯛꯁ ꯇꯧꯔꯤꯅꯦ ꯊꯨꯝꯃꯦ
ꯃꯔꯝꯗꯤ ꯍꯣꯂꯦ ꯌꯥꯕ ꯃꯣꯔꯣꯛꯁꯦ ꯄꯨꯂꯞ ꯆꯥꯕꯗꯤ ꯍꯦꯛ ꯀꯤꯕ ꯑꯩꯁꯦ ꯃꯍꯤ ꯑꯣꯏꯅ ꯑꯃ ꯆꯥꯒ ꯃꯅꯝꯁꯦ ꯑꯩꯈꯣꯏꯒꯤ ꯎ ꯃꯣꯔꯣꯛꯀ ꯑꯗꯨꯝ ꯃꯥꯟꯅꯔꯞ ꯇꯧꯋꯦ ꯃꯌꯥꯝ ꯈꯟꯕꯤꯔꯝꯒꯅꯤ ꯐ꯭ꯔꯥꯏꯗ ꯆꯤꯛꯀꯟ ꯉꯁꯥꯏ ꯇꯥꯎꯕꯗꯨꯗꯤꯅ ꯑꯗꯣ ꯉꯁꯥꯏ ꯇꯥꯎꯕꯗꯨꯗꯤ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯕ ꯃꯤꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯎ ꯃꯣꯔꯣꯛꯁꯦ ꯁꯥꯗꯣꯏꯅꯦ ꯉꯥꯛꯇꯪ ꯂꯩ ꯌꯦꯡꯉꯁꯦ ꯁꯤ ꯆꯥꯒꯦ ꯌꯨꯝ ꯌꯧꯅꯪꯗ ꯇꯥꯔꯦ grill ꯃꯣꯔꯣꯛ ꯈꯨꯠꯁꯥꯁꯦ ꯀꯩꯅꯣ ꯀꯤꯕ ꯑꯃ ꯌꯥꯎꯋꯦ ꯀꯔꯣꯝꯗꯩꯅꯣ ꯆꯤꯛꯇꯣꯏꯁꯦ ꯃꯅꯝ ꯅꯨꯡꯁꯤꯀꯣ ꯁꯤꯗ ꯃꯣꯔꯣꯛꯇ ꯃꯔꯨꯁꯤꯗꯤ ꯍꯣꯔꯦꯟ ꯆꯤꯛꯑꯒ ꯆꯨꯝꯅꯒꯤ ꯍꯧꯖꯤꯛꯀꯤ ꯇꯥꯖꯟꯒꯤꯗꯨꯔꯥ ꯄꯤꯛꯂꯣ ꯄꯨꯂꯞ ꯄꯤꯌꯣꯟ ꯄꯪꯂꯥꯛꯇ ꯂꯥꯛꯑꯦ ꯇꯧꯏꯁꯦ ꯇꯨꯡꯗ ꯂꯩꯔꯦ ꯂꯧꯕ ꯂꯥꯛꯄ ꯃꯤꯗꯣ ꯄꯨꯛꯇꯤ ꯁꯥꯏ ꯄꯨꯁꯤꯁꯦ ꯆꯠꯂꯒꯦꯀꯣ ꯆꯠꯂꯒꯦꯀꯣ ꯀꯥꯏ ꯌꯥꯒꯤꯔꯣꯏ ꯍꯥꯏꯔꯛꯄ ꯉꯥꯏꯕ ꯃꯥꯟꯗ꯭ꯔꯣ ꯍꯥꯎꯋꯤꯀꯣ ꯑꯣ ꯀꯨꯏꯅ ꯊꯛꯍꯧꯗꯕ ꯑꯩꯗꯤ ꯂꯥꯜꯂꯦꯗꯅ ꯒ꯭ꯔꯤꯟ ꯆꯤꯜꯂꯤꯁꯦ ꯌꯥꯏ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯣꯏꯅ ꯁꯠꯄꯗꯤ ꯌꯥꯗꯕ꯭ꯔꯥ ꯃꯔꯨ ꯇꯦꯛꯑꯝꯃꯦ ꯑꯩꯁꯦ ꯄꯛꯂꯥꯎ ꯏꯟꯕꯅꯦꯕꯀꯣ ꯌꯥꯏ ꯌꯥꯏꯌꯦ ꯅꯣꯏ ꯃꯣꯔꯣꯛꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤꯗꯤ influence ꯃꯣꯔꯣꯛ ꯃꯅꯝꯁꯦ ꯍꯨꯔ ꯑꯩ ꯈꯪꯒꯥꯎꯁꯦ ꯀꯣꯝꯃꯒ ꯂꯥꯛꯄꯗꯗꯤ ꯆꯥꯗꯣꯏꯅꯦ ꯊꯩꯕꯣꯡ ꯑꯆꯥꯔ ꯆꯥꯁꯦ ꯃꯌꯥꯝ ꯑꯩ ꯆꯥꯔꯣꯏ ꯆꯥ ꯃꯍꯥꯎ ꯍꯥꯟꯅ ꯌꯦꯡꯒꯦꯀꯣ ꯌꯨꯝꯗ ꯄꯨꯔꯒ ꯑꯣꯏꯅ ꯆꯥꯎꯔꯒꯦ ꯈꯤꯇꯪ ꯍꯥꯟꯅ ꯌꯦꯡꯒꯦꯀꯣ ꯑꯩꯁꯨ ꯌꯦꯡꯁꯤꯔ ꯌꯦꯡꯅꯤꯡꯉꯦ ꯈꯨꯅꯤꯡꯗ ꯇꯣꯛꯑ ꯆꯥꯎꯔꯅꯤ ꯍꯩꯅꯧꯗ ꯑꯃ ꯊꯣꯠ ꯊꯣꯠ ꯂꯥꯎꯕꯗꯣ ꯃꯀꯨꯁꯨ ꯅꯠꯇꯕ ꯃꯔꯨꯁꯨ ꯅꯠꯇꯕ ꯊꯣꯠ ꯊꯣꯠ ꯂꯥꯎꯕꯗꯣ ꯃꯥꯜꯂꯦ ꯃꯀꯨꯁꯨ ꯅꯠꯇꯕ ꯃꯔꯨꯁꯨ ꯅꯠꯇꯕ ꯃꯔꯛꯀꯤꯗꯣ ꯎꯍꯨ ꯍꯥꯎꯋꯦ ꯁ꯭ꯄꯥꯏꯁꯇꯤ ꯑꯃꯈꯛ ꯑꯩꯈꯣই ꯍꯩꯅꯧ ꯑꯆꯥꯔꯁꯤ ꯃꯥꯟꯅꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯟ ꯁ꯭ꯄꯥꯏꯁ ꯃꯌꯥꯝꯗꯣ ꯑꯗꯨ ꯊꯩꯕꯣꯡꯅꯦꯁꯦ ꯌꯥꯝ ꯍꯥꯎꯋꯤ ꯊꯩꯕꯣꯡ ꯑꯆꯥꯔꯁꯦ ꯑꯍꯥꯟꯕꯅꯦ ꯄꯤꯀꯜꯁꯦꯀꯣ ꯍꯥꯎꯋꯦ ꯃꯥꯒꯤ ꯃꯁꯤꯡꯒꯗꯣ ꯈꯔ ꯀ꯭ꯔꯟꯆꯤꯒ ꯑꯣꯏꯔꯒꯅꯦ ꯑꯩ ꯊꯣꯠ ꯊꯣꯠ ꯂꯥꯎꯋꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯁꯤꯁꯨ ꯎꯀꯥꯕꯤꯒꯤꯅꯦꯀꯣ
우카비 프로덕션 헬스 갔다 나면 남다. 야로해. 타오시 가무예. 아이디 로자 토간 주지. 타오시 꾸이나 프리저브 떠고 야나네버거. 어우시 아좀 딴가 농가 잡아도 딴거 잡아. 딴건 거 먹어 하. 티하베. 대봉 안오버네. 목콩. 바이바이 아힘 리엔나바 덕살로. 어두가 짜르나. 짜로. 토가. 쿠와우도 레트가. 그러면 얘는 뭐 뚱거 말이야 오늘. 적시. 아, 딜러 저 엄 따라해 봐 말해 봐. 그냥이지. 와. 강게다. 아니 커나 기자. 아상바도는 세 먹거든요, 뭐지? 대봉 아상바. 김기, 다슬링기, 모로. 먹고는 따봐. 모로. 자. 롱까 봐 봐. ngon sai được tay bò bò 하갈래. 이런 그런 자상 그래 상어 범벅이 때 불어 뭐 자상 그래 뭐로 뭐는 삽라 우몽이 되네. 까리 우몽이 되지 장면. 아무튼 싸우더라 아까는 뭐지? 꼬불 잘돼. 용동이 잘라 아무리 봐. 너 버시기 블랙 오일이 까면 안 돼봐 저 세팅만이 무거워 너 잘나게 하왜 그린 칠리. 인스타그램에서 green chili 2022 하고 좀 내버네. 하이노 잠당 자게. 연봉을. 필요나 이건 딱 남지야 알아. 너네 야. 야. 자니 꾸이는 담배약이니. 민디 꽈면 답잡아 용나 그래. 오. 여자니 수카로티가 딱딱딱 떨어가. 스트로베리 아띵바 그러니까 너가 시다 로잉 사사바 각다네 보고. 시부디 그노다 시킴다 사락पनेन 하이바. अदो मोइसे सीजनल ओइना स्वीट कॉर्न के का दे बेबी कॉर्न के का सु फंगबने अदो सिदा सिगी सनफ्लावर से सातले हाइबगी अमनदी खंगबिरा मोइदना दो खंगबिनाबा मोइ उकाबी गी इंस्टाग्राम अकाउंट से लेरे सिसु फॉलो तोसनबिरो डिस्क्रिप्शन दासु लिंक हापसर मंगे अदुगा मोइ सीजन हेक यरबो अदुदा दुम अपडेट तोबने बो अदुना अपडेट तो खंगनबा तोसनबिरो अदो हौजिकी ओइनादी सनफ्लावर से सातली हंदकी लाक्लिबा वीक सिमागी मनुंगदा ससस लाक्सनबिरो सकोमांगी पुरुम खुलेन उकाबी फार्म दा इस स्पॉट सेमेको पिकनिक तब याय दे पोस्ट वेडिंग प्री वेडिंग शूटिंग तब याय अदे फोटो शूट तब दे एल्बम गी शूट तब बिनिंग यावरगसु अदुम कांटेक्ट तबिरो उकाबी फार्म दा सी से हाबि चिंग अमा अवांग अम लेबा सी ममांग हेक मांग दुम ले चिंग दुदगी हेक खंदगरदी ngन पुंग ngन तारसु नुसा दु लेबा नुसा लेतदी हौजी पुंग अहुम तारेबको चंगदबसे खितंग ngaisले पुंग अहुम खाइदेगदि चंगरे हायरनी अदो वीडियो से ngasi gona di matang spice da dum loisanjarage अखोय वीडियो सेंग नुवाइबरगदि लाइक तबिरमो अदुगा चैनल से सपोर्ट तबिना सब्सक्राइब तौजुबियावरी तोसनबिरमो लोसलकपदा मैं आपनो पोमको सना प्रेमजरी Khi nga sa to le ma do numi na yai di kan da hu numi changi ba gi bara 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 do oi re ha tung re ba pat Sino no finish sana dero